Hi everyone. Ngasi ai hai law number 2, never put too much trust in friends and learn how to use enemy hai. Haibadi kem natte nangi khwaidagi achou yaknabado nangi marup singni haiban. Haibadi haibi atrati mine haibi atrati nangi marup ama haibaji nangi weakness nangi strong point nangi kadai da kari soiri kadai mayam jing loina khangne hai khangabina any yaknaba amaga nangi friend ga comparison to matamda yaknabagi nang always kanu to lagineba ready tawraga magi damakta ngakthoknaba kai tawbe ai to nang taw laiganeba ado nangi friends amadadi adugumdo expect tawroi nang ado mana pam tardi nangonda any time the nangi mayokto nangi weakness to seasonaraga nangonda seasonarpe ai aibani aduga atopa sense amadana nanga leminara marupto nanga leminari ngai chamina ngai thakminari ngai de chap manara level amda leminar andadi kem khanaram de nangonda hendokiba nangonda yana paisa paigiba nangonda status wangi kandadi jealous feel amda rokane chakpa umchanaba mangun chakpa kalakpa mihowa sumdo lakan haiba aduga thaba ama tawbinaba matamda business to oigira kano to oigira nangi marup amada ICDI gi marup nena blindly trust tawgono haiba for example akoi mayam khanari je Facebook gi mark zuckerberg na Facebook handana kotum tawbani kotani kan adu mayam last khangai je man tawyu thabak se magi marup tagi mana hura laga kano tawrini mamangda magi no to po founder oina thabak to holamel tam maji lophukrine aduna mai marup oitaraju mana hena hengat kibdo adu do pamdabagi tawraineba aduna live example ni sina aduna si jemi khudimukta tawgani natraga tawroi haibagi wari natte alert oinaba section naba keno tawbo haibani si sumai tawrena hayengdagi ai imanado khanarage saunarage magi kaunaroi mo sumaina hai like sumaina I na hai adu taw haibani natte live to isana isabu checkchallo haiba checkchallaga any khongthang khuding kano khuding isagi lawbum thokpo steps sing du lawraga tamna isi life to tawbum thoktum taw haiba si hai si tawwe hai ko lena imanabuga saunaradom ni khatnara tawni kano taw like to su I hobuni sugumba kano tawbun haiba. Thank you for watching.